ꯕꯦꯝꯆꯥ ꯍꯣꯝꯋꯥꯔꯛ ꯇꯧꯔꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯣꯖꯥ ꯃꯩ ꯂꯥꯛꯇꯕꯒꯤꯅꯦ꯫ ꯃꯩ ꯂꯥꯛꯇ꯭ꯔꯁꯨ ꯀꯦꯟꯗꯜꯗꯣ ꯊꯥꯜꯂꯒ ꯇꯧꯕ ꯌꯥꯏꯗꯅ꯫ ꯃꯩꯈꯦꯠ ꯂꯩꯇꯕꯩꯅꯦ ꯑꯣꯖꯥ꯫ ꯃꯩꯈꯦꯠꯇꯤ ꯀꯩꯒꯤ ꯂꯩꯇ꯭ꯔꯤꯕ? ꯏꯃꯥꯅ ꯂꯥꯏꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤꯕ ꯑꯗꯨꯅ ꯏꯔꯨ ꯂꯨꯖꯔꯤ ꯆꯪꯕ ꯌꯥꯗꯕ꯫ ꯀꯩꯒꯤꯅꯣ ꯏꯔꯨ ꯂꯨꯖꯗ꯭ꯔꯤꯗꯨꯗꯤ ꯅꯪꯅ? ꯏꯁꯤꯡ ꯂꯩꯇꯕꯩꯅꯦ ꯑꯣꯖꯥ꯫ ꯏꯁꯤꯡ ꯂꯩꯇ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤ? ꯇꯨꯂꯨ ꯆꯤꯡꯕ ꯌꯥꯗꯕꯩꯅꯦ ꯑꯣꯖꯥ꯫ ꯇꯨꯂꯨ ꯆꯤꯡꯕ ꯌꯥꯗ꯭ꯔꯤꯗꯨꯅ ꯀꯩꯗꯧꯕꯒꯤ? ꯑꯣꯖꯥ ꯑꯩ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯃꯩ ꯂꯥꯛꯇ꯭ꯔꯗꯤ ꯇꯨꯂꯨ ꯀꯃꯥꯏꯅ ꯆꯤꯡꯗꯣꯏꯅꯣ? ꯑꯣ ꯅꯪꯅ ꯆꯨꯝꯃꯦꯅꯦ ꯑꯗꯨꯗꯤ꯫ ꯂꯥꯟꯁꯨ ꯂꯣꯏꯔꯦ ꯑꯗꯨ ꯄꯣꯠꯁꯤ ꯏꯁꯤꯠ ꯁꯤꯠꯇꯦꯗ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯊꯔꯣ ꯍꯣꯏꯗ ꯎꯁꯣꯞ ꯁꯤꯟꯕꯗꯣ ꯄꯣꯠ ꯅꯨꯡꯒ ꯁꯤꯟꯕ ꯖꯥꯠꯂꯥ? ꯇꯧꯍꯩꯗꯕꯅꯤꯅꯦ꯫ ꯇꯥꯃꯣ ꯑꯩ ꯂꯥꯛꯑꯦ꯫ ꯑꯅꯥꯕꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯑꯦꯅꯦ꯫ ꯃꯥꯏꯗꯤ ꯗꯥꯛꯇꯔꯅ ꯍꯤꯗꯥꯛꯁꯦ ꯒꯤꯂꯥꯁ ꯑꯃꯗ ꯍꯦꯟꯅ ꯊꯛꯎꯅꯣꯅ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯇꯥꯗ ꯔꯤꯡꯄꯤ ꯑꯝꯇ ꯍꯩꯕꯤꯔꯛꯎꯕ꯫ ꯆꯥꯛꯁꯨ ꯂꯣꯏꯍꯧꯗꯣꯔꯦ ꯃꯆꯥ ꯑꯝꯇ ꯐꯠ ꯀꯥꯞꯁꯤꯜꯂꯒ ꯆꯥꯛ ꯆꯥꯁꯤꯜꯂꯨꯔꯒꯦ꯫ ꯀꯔꯤ ꯏꯟꯖꯥꯡꯕꯨ ꯊꯣꯡꯍꯧꯔꯤꯅꯣꯅꯦ? ꯑꯁ ꯂꯩꯇꯦ ꯌꯦꯟ ꯑꯃꯈꯛ ꯀꯪꯂꯞ ꯉꯧꯍꯧꯔꯤꯌꯦ꯫ ꯍꯥꯎꯕ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦꯗ ꯇꯥꯗ꯫ ꯑꯁ ꯌꯥꯏ꯫ ꯇꯥꯗꯁꯦ ꯁꯦꯟꯁꯦ ꯍꯥꯟꯅ ꯑꯝꯇ ꯄꯥꯏꯁꯟꯕꯤꯌꯨ ꯄꯤꯗꯦꯒ ꯍꯥꯏꯔꯛꯀꯅꯤ꯫ ꯄꯤꯗ꯭ꯔꯀꯥꯟꯗ ꯍꯥꯏꯕꯅꯤꯗ꯫ ꯆꯥꯕ ꯊꯛꯄ ꯅꯨꯡꯉꯥꯏꯅꯕ ꯑꯝꯇꯪ ꯐꯠ ꯀꯥꯞꯁꯤꯜꯂꯒꯦ꯫ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯗꯥꯛꯇꯔꯅ ꯑꯃꯗ ꯍꯦꯟꯅ ꯊꯛꯎꯅꯣ ꯍꯥꯏꯔꯛꯄ꯭ꯔꯣ ꯅꯪꯕꯣ? ꯇꯥꯗꯁꯤꯗꯤ꯫ ꯗꯤꯁꯄꯣꯖ ꯑꯃ ꯄꯥꯏꯔꯧꯅꯦꯍꯦ꯫ ꯇꯥꯗꯁꯦ ꯁꯣꯝꯅ ꯃꯥꯕꯤꯔꯛꯑꯣ ꯁꯤ ꯂꯩꯔꯦ꯫ ꯍꯥꯏꯕꯤꯔꯣ ꯄꯥꯊꯣꯛꯈꯤꯅꯤꯀꯣ ꯑꯃꯨꯛ꯫ ꯌꯥꯔꯦ ꯇꯥꯗ꯫ ꯆꯞ ꯆꯥꯔꯦ ꯇꯥꯗ ꯁꯤꯗꯤ꯫ ꯄꯣꯠꯁꯦꯡ ꯉꯥꯛꯇꯅꯤ ꯑꯩꯒꯤꯗꯤ꯫ ꯇꯥꯗꯒꯤ ꯄꯣꯠꯁꯤꯗꯤ ꯐꯖꯅ ꯀꯥꯞꯄꯦ꯫ ꯇꯥꯗꯅ ꯃꯤꯠ ꯎꯗ꯭ꯔꯕ ꯑꯁꯥꯝ ꯐꯔꯁꯤꯅꯗꯤ ꯃꯤꯠꯀ ꯎꯔꯝꯃꯗꯤ ꯐꯖꯅ ꯀꯥꯞꯀꯅꯤꯍꯦ ꯇꯥꯗ꯫ ꯁꯤ ꯉꯥꯛꯇꯅꯤꯅꯦꯍꯦ ꯅꯌꯥꯝꯕꯗ ꯌꯣꯜꯂꯤꯁꯤꯡꯁꯤꯗꯤ꯫ ꯃꯥꯅꯤ ꯇꯥꯗ꯫ ꯑꯣꯏ ꯄꯣꯠꯁꯦꯡ ꯉꯥꯛꯇꯅꯤ ꯑꯩ ꯊꯝꯃꯤꯁꯦ ꯂꯩꯀꯥꯏꯁꯤ ꯀꯜꯂꯤꯃꯤꯅꯦ꯫ ꯇꯥꯗ ꯈꯨꯀꯟꯁꯤ ꯌꯥꯏꯌꯦ꯫ ꯌꯥꯕꯅꯦ ꯑꯗꯨꯝ꯫ ꯇꯥꯗ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤꯗꯣ ꯑꯗ ꯐꯠ ꯍꯦꯛ ꯆꯠꯂꯨ ꯅꯪ ꯗꯥꯛꯇꯔꯅ ꯍꯥꯏꯔꯛꯄꯗꯣ꯫ ꯍꯣꯏ ꯇꯥꯗ꯫ ꯑꯁ ꯀꯕꯦ ꯊꯕꯛꯇꯣ ꯌꯥꯝ ꯆꯤꯟꯕꯅꯤꯅꯦ ꯄꯦ ꯑꯃ ꯍꯩꯊꯣꯛꯑꯣ꯫ ꯍꯩꯒꯦ ꯁꯦꯟꯗꯣ ꯍꯥꯟꯅ ꯄꯤꯔꯛꯑꯣꯗꯅ ꯁꯥꯠ ꯍꯩꯖꯤꯜꯂꯛꯑꯒꯦ꯫ ꯁꯦꯟꯗꯨ ꯁꯤꯗ ꯂꯩꯔꯦꯅꯦ꯫ ꯌꯥꯔꯦ ꯄꯦꯛꯇꯣ ꯃꯩꯒ ꯄ꯭ꯔꯪ ꯍꯧꯕꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯤꯈ꯭ꯔꯣ꯫ ꯁꯦꯛꯃꯥꯒꯤꯔꯣ ꯑꯟꯗ꯭ꯔꯣꯒꯤ ꯇꯧꯁꯤꯔꯣ? ꯃꯩ ꯍꯧꯔꯕꯗꯤ ꯌꯥꯔꯦꯗ꯫ ꯃꯩ ꯍꯧꯕꯤ ꯉꯥꯛꯇꯅꯤꯅꯦꯍꯦ꯫ ꯀꯔꯤꯒꯤꯔꯣ ꯗꯤꯁꯄꯣꯒꯁꯦ ꯂꯣꯏ ꯆꯩꯈꯥꯏꯔꯒ ꯑꯗꯨꯝ ꯊꯝꯁꯤꯜꯂꯦꯅꯦ ꯀꯔꯤꯒꯤꯔꯣꯅꯦ? ꯆꯈꯥꯏꯕ꯭ꯔꯥ? ꯑꯩꯗꯤ ꯎꯗꯦꯅꯦ꯫ ꯃꯤꯠꯁꯤꯅ ꯅꯣꯏꯗꯧꯅ ꯀꯂꯔ ꯅꯠꯇ꯭ꯔꯁꯨ ꯕ꯭ꯂꯦꯛ ꯋꯥꯏꯠꯇ ꯑꯣꯏꯔꯁꯨ ꯎꯖꯔꯝꯃꯗꯤ ꯐꯗꯧꯕ꯫ ꯄꯦꯛ ꯑꯃ ꯊꯛꯁꯤꯜꯂꯒ ꯆꯠꯊꯣꯛꯈ꯭ꯔꯒꯦ꯫ ꯑꯣ ꯅꯪꯁꯨ ꯁꯃꯨꯅ ꯌꯦꯡꯕ ꯗꯥꯛꯇꯔꯗꯨꯗ ꯌꯦꯡꯖꯥꯠꯅꯤꯗꯅ ꯍꯧꯖꯤꯛꯇ ꯄꯤ ꯑꯃ ꯊꯛꯑ ꯆꯠꯈꯤꯗ ꯉꯥꯏꯔꯤ꯫ ꯀꯔꯤꯔꯅꯦ ꯖꯨ ꯍꯩꯔꯒ ꯏꯁꯤꯡ ꯈꯛꯇꯅ ꯍꯩꯕꯁꯤ ꯀꯔꯤꯒꯤꯔꯥ? ꯅꯪꯒꯤ ꯆꯦ ꯃꯆꯦꯗꯨꯒꯤꯗꯤ ꯏꯁꯤꯡꯗꯨ ꯄꯨꯛ ꯅꯥꯔꯛ ꯐꯔꯤꯕꯅꯦ꯫ ꯅꯈꯣꯏꯁꯦ ꯀꯗꯔ ꯖꯥꯗꯕ ꯖꯥꯠꯅꯦꯀꯣ꯫ ꯑꯁ ꯌꯥꯝ ꯅꯥꯏꯌꯦ꯫ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯏꯕꯦꯝꯃ ꯇꯨꯁꯜꯂꯨꯔꯕꯣ? ꯑꯁ ꯑꯣꯖꯥꯅ ꯐꯨꯔꯛꯏꯅꯦꯃꯤ꯫ ꯀꯩꯗꯧꯕꯩ ꯐꯨꯔꯛꯏꯕꯣ ꯑꯣꯖꯥꯅ? ꯑꯩꯅ ꯑꯣꯖꯥꯗꯨꯗ ꯁꯥꯎꯅꯤꯡꯗꯅ ꯑꯣꯖꯥ ꯌꯦꯟꯕꯤꯅ ꯍꯥꯏꯖꯤꯟꯕ꯫ ꯍꯣꯏ ꯀꯔꯤꯒꯤ ꯌꯦꯟꯕꯤ ꯍꯥꯏꯔꯨꯏꯕ ꯅꯪꯗꯤ? ꯑꯣꯖꯥꯗꯕꯨ ꯌꯦꯟꯕꯤ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯅ ꯋꯥꯅ ꯏꯖꯕ ꯃꯌꯥꯝꯗꯨꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯔꯨꯝ ꯈꯣꯠꯆꯜꯂꯛꯄꯗꯅ ꯁꯥꯎꯅꯤꯡꯗꯅ ꯌꯦꯟꯕꯤꯅ ꯍꯥꯏꯖꯤꯟꯕ꯫ ꯌꯦꯔꯨꯝꯁꯤꯕꯨ ꯌꯦꯟꯕꯤꯅ ꯀꯣꯛꯏ ꯅꯠꯇ꯭ꯔꯣ ꯄꯥꯕꯨꯡ? ꯑꯣ ꯑꯗꯨꯗꯤ ꯆꯨꯝꯃꯤꯅꯦ ꯌꯦꯟꯕꯤ ꯍꯥꯏ ꯌꯥꯏꯅꯦ ꯑꯗꯨꯗꯤ꯫ ꯆꯨꯝꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯗꯣ? ꯈꯔ ꯅꯥꯖꯔꯁꯨ꯫ विशेष कथा चली ꯆꯟꯆꯟꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯉꯔꯥꯡ ꯋꯥꯇꯔꯒꯤ ꯐꯣꯔꯃꯨꯂꯥ ꯍꯥꯏꯈꯤꯕꯗꯣ ꯈꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯔꯛꯑꯣ꯫ ꯈꯪꯉꯦ ꯑꯣꯖꯥ HIJKLMNO꯫ ꯑꯩꯕꯨ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯇꯥꯛꯈꯤꯕ꯭ꯔꯅꯤ ꯅꯉꯣꯟꯗ? ꯑꯣꯖꯥꯅ ꯉꯔꯥꯡ H2O ꯍꯥꯏꯕꯗꯣ Hꯗꯩꯅ Oꯕꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦꯀꯣ ꯁꯣꯔꯤꯀꯣ ꯑꯗꯨꯗꯤ Hꯗꯒꯤꯅꯅꯦ Oꯕꯨ ꯍꯥꯏꯔꯕ ꯅꯠꯇꯦ ꯋꯥꯇꯔꯒꯤ ꯐꯣꯔꯃꯨꯂꯥꯗꯤꯅꯦ H2O ꯍꯥꯏꯕꯅꯤꯀꯣ꯫ ꯗꯦꯕꯤꯌꯥ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯄꯥꯠꯅꯅꯦ ꯃꯥꯂꯦꯝꯒꯤ ꯐꯖꯕꯁꯦ ꯀꯔꯝꯕ ꯄꯥꯠꯅ ꯎꯍꯜꯂꯦ? ꯃꯤꯠꯀ ꯅꯥꯀꯣꯡꯒ꯫ ꯀꯃꯥꯏꯅ? ꯃꯤꯅ ꯎꯏ ꯍꯥꯏꯕꯗꯤ ꯈꯪꯉꯦ ꯅꯥꯀꯣꯡꯗꯤ ꯀꯃꯥꯏꯅ? ꯑꯣꯖꯥ ꯑꯩꯗꯤ ꯎꯅꯣꯞ ꯌꯥꯎꯗ꯭ꯔꯗꯤ ꯃꯤꯠꯁꯦ ꯎꯗꯕꯅꯤꯅ
ꯑꯣꯏꯅꯣ ꯊꯝꯅꯕ ꯅꯥꯀꯣꯡꯁꯦ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏ ꯑꯗꯨꯅ ꯃꯤꯠꯀ ꯅꯥꯀꯣꯡꯒ ꯏꯒꯅꯤ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯆꯨꯝꯃꯦ ꯑꯗꯣ ꯏꯕꯗꯗꯤ ꯃꯤꯠ ꯈꯛꯇ ꯏꯒꯗꯕꯅꯤꯀꯣ ꯂꯤꯟꯊꯣꯏ ꯂꯥꯏꯔꯤꯛ ꯄꯥꯔꯤꯁꯦ ꯏꯪꯂꯤꯁꯇ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯑꯣꯖꯥꯗꯨꯗꯤ ꯏꯂꯥꯏ ꯂꯥꯏꯗ flying the book ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯍꯥꯏꯒꯗꯕꯅꯤꯀꯣ ꯄꯥꯏꯔꯤ ꯍꯥꯏꯒꯗꯕ ꯅꯠꯇꯦꯀꯣ ꯇꯣꯁꯅꯥ ꯍꯦꯟꯁꯝꯒꯤ ꯑꯣꯄꯣꯖꯤꯠꯁꯦ ꯀꯔꯤꯅꯣ ꯂꯦꯛꯁꯝ ꯀꯃꯥꯏꯅ ꯍꯦꯟꯁꯝꯒꯤ ꯑꯣꯄꯣꯖꯤꯠꯇꯤ ꯂꯦꯛꯅ ꯊꯣꯛꯗꯨꯅ ꯂꯦꯛꯁꯝ ꯍꯥꯏꯖꯕꯅꯦ ꯑꯣꯖꯥ ꯍꯣꯏ ꯊꯝꯂꯦ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒ ꯂꯩꯔꯤ ꯑꯃꯨꯛ ꯊꯣꯛꯂꯛꯎ ꯂꯥꯎ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯩꯔꯤ ꯂꯥꯎ ꯊꯣꯛꯂꯛꯎ ꯂꯥꯎ ꯅꯣꯏ ꯑꯩꯅ ꯍꯥꯏꯔꯝꯕꯗꯣ ꯇꯧꯔꯝꯃꯨꯀꯣ ꯑꯣꯖꯥ ꯂꯥꯎꯅꯦ ꯂꯥꯎꯅꯦ ꯈꯔ ꯊꯨꯅ ꯊꯣꯛꯂꯛꯎꯅꯦ ꯀꯩꯗꯧꯔꯒꯦ ꯃꯦ ꯅꯪꯅ ꯇꯨꯏꯁꯟ ꯆꯠꯂꯤꯅꯦ ꯆꯠꯂꯒ ꯅꯨꯄꯥ ꯅꯍꯥꯒ ꯀꯦꯒ ꯇꯧ ꯂꯩꯔ ꯃꯥꯜꯂꯤꯅꯦ ꯍꯥ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯉꯥꯡꯗꯤ ꯇꯥꯗꯤꯅꯦ ꯍꯣꯏ ꯅꯪꯒꯤ ꯐꯣꯟꯗꯨꯗ ꯍꯧꯖꯤꯛꯇ ꯃꯦꯁꯦꯖꯇ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯅ ꯊꯥꯔꯛꯏꯕꯅꯤꯅꯦ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯉꯥꯡꯗꯤ ꯇꯥꯈꯤꯅꯤꯌꯦ ꯅꯪꯅ ꯑꯥꯗ ꯐꯣꯟ ꯆꯥꯔꯖ ꯇꯧꯔꯝꯕꯗꯨꯗ ꯇꯦꯡꯅ ꯉꯥꯟꯊꯣꯔꯛꯄ ꯌꯦꯡꯕꯗ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯅ ꯊꯥꯔꯛꯏꯕꯅꯤꯅꯦ ꯌꯦꯡꯉꯨꯅꯦ ꯃꯗꯨ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥ ꯁꯦ ꯌꯦꯡꯉꯨꯁꯦ ꯑꯗꯨ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥ ꯀꯅꯥꯝ ꯊꯥꯔꯛꯇꯦꯅ ꯁꯤꯗꯗꯤ ꯍꯣꯏ ꯅꯪꯒꯤ ꯐꯣꯟ ꯑꯥꯗ ꯆꯥꯔꯖ ꯇꯧꯔꯝꯕꯗ ꯇꯦꯡꯅ ꯉꯥꯟꯊꯣꯔꯛꯄꯗꯨꯗ ꯑꯩꯅ ꯌꯦꯡꯕꯗ ꯕ꯭ꯌꯨꯇꯤꯐꯨꯜ ꯀꯥꯏꯅ ꯃꯦꯁꯦꯖꯀ ꯊꯥꯖ ꯑꯗꯨ ꯀꯅꯥꯅꯣ ꯃꯤ ꯕ꯭ꯌꯨꯇꯤꯐꯨꯜꯅ ꯍꯥꯏꯖꯕꯁꯤꯕꯨ ꯀꯥꯏꯗꯒꯤ ꯕ꯭ꯌꯨꯇꯤꯐꯨꯜꯅꯣ ꯍꯥ ꯕ꯭ꯌꯨꯇꯤꯐꯨꯜ ꯀꯩꯅꯣ 이만 만나는 ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯆꯣꯔ ꯁꯨꯄꯤ ꯆꯣ ꯑꯉꯥꯡꯁꯤꯡꯁꯦ ꯐꯖ ꯇꯥꯎꯔꯁꯨ ꯆꯠꯂꯣ ꯑꯩꯗꯣ ꯆꯣꯞꯇꯅꯕ